Ngarang nungdara phongkiba pandamki pauchedagi maruiba pau khara khangatjaraga miyamda khulo tamjage Maitei BST lista chalalu haina khoiramang kaithada khongjang sangsinkhre Maitei BST lista chalalu haina wal Maitei council na sangsiliba khongjang sagol aduna ngasi khoiramat ima kaithel gi ima singna khongjang sangsinkhre Lakadoriba Lok Sabha mikhak mangoyna Maitei sing ST lista chalhanbagi matangda Langang asina center recommendation thagadabani haina Khoiramat ima kaithel Joint Coordinating Committee KIKJCC ki maikaidagi taksilakni Khoiramat ima kaithel da sangsingkiba khongjang aduda saru yakhibi committee asigi ko convener YABI mana phongdokhibada ngarang pungja kharagi damak Manipurda laknaba Union Home Minister Amit Shah gi khongjata Maitei sing ST status ki matangda wafam thamlangadra haina khanbagi ona tainabada hiram asigi matangda wafam amata thamlamdaba laibak thibari Manipur ki Chief Minister Hiremba Risang Kaising lenga ki matamdagi Maitei sing ST status khangnabo hotnaduna lakpo khongthang asi phawa thabakta onthokdaba yaningde Mitei furum ne ST status phanghawdravadi Delimitation ki matam lakpada furup asi mangkhargani haba wakhalon amangda thamlaga athuba matamda furup asi gi ethnographical amadi socio-economic reporting center de langkhalo haike ngasi gi khongjang aduna Maitei gi ST da breakment tawba yaroi Maitei bu kannaba amata ngarabat lambi di ST khaktani amadi Maitei gi ST report ani MP election mamangda thagadabani haba kholausing laukhi amaramda wal Maitei council na senduna ngasi pung amadagi pung mari fawada Manipur gi tunga ba mafam singna miyam gi kholau ST status for Maitei the only way forward haba kholau kaya galoinana WMC Manipur unit ki kapunna laubagi khongjang sangsingkhre ngasi kholau laubagi khongjang sangsingkhiba mafam sing adudi Khoiramat ima kaithel Joint Coordinating Committee for Peace Lamlong kaithel Fambi Apumba Nupi Lu Singjama ima kaithel Kaisamthong kaithel Wangjing Lamjing Apumba kaithel Fambi ima Ibel Lamsang Bazar Akha Mayang Langjing Furau Haibong Popi Phayeng Kwak Sipai amasung Mayang Lamkhai ni ngasi laukhiba khulausing adugi manungda Denying SDE Denying SD All MLA say yes for SD CM Biren Denying Maitei SD only for his year CM Biren cannot compromise our future for his personal interest. CD2 report for Maitei SD before MP election 2026 ki Delimitation ki kanaba pambai sing SD khaktani NRC border fencing ILP na Maitei kanbangamloi Maitei bu kangadabadi SD khaktani Maitei hingba bu concession laite haduna hatopiragera CM Biren Maitei ki survivor ga mahaki political survivor ga onaba yabra Aikhoi gi laibak pu atopo furup na lepa yabra haba kholausing asini mayang mokoi saba amadi yonba thengkhre pikliba angangsing na pamna sanaba mayang mokoi hana khangnaba lasing maphon manba mithai makhal asi sahi amagi oina ngasidagi saba natraga yonba athingma thamle haina Food Safety ki Commissioner Thongsu Puriba Chief Secretary Health and Family Welfare Dr. Benit Joshi na thadoropa chira amana khangalakni hakchangda sokningai oiba rhodamine B hairiba chemical makhal asi Mithai asida yawba thengnarakpadagi Biyangi haksangi yengduna Food Safety and Standard Act 2026 ke Section 30 ki makhada athengba asi thamlakpani loinuna athengba asi ki mayokta kanagumba miyoisina mithai makhal asi shaba yomba amadi yenthonglamba thoklabadi Act asi ki makhada lupa lakh 2 phawgi chairak phangangani hainasu chero asina makhata rakni COTU na lainga ki loisangsing thingjinbagi khongjang sangsengkhre Kangpopi District ki manungsana leiba Phairenlong area da khothoknabagi thaudokta laikhidraba Koki Boyadra anegi misida senaba miyosing sayak piu haina COTU na akamba khongjang sangsing khibaga loinana district asigi lenga ki loisangsing solon singkhre khongjang ajuda saruk yakhiba COTU ki wangangwai amana phongdokhibada laikhidraba Koki Jok Volunteer Kamila Lufeng amadi Kamleng Satmisigi matangda Election Commission of India da wakat chero langkhankhre Mishi Yachida Chenaba Sing Sarak Pinaba District Election Officer ga unavada DEO gi maikaidagi lakhapam thopa khongtang lakhakani habigi thajaba pirakne adum oinama ngasi hayeng asigi manungda mara leiba miyoising phaduna sarak pidrabadi district asigi deputy commissioner ki loisang thingjinba yauna akamba khongjang sangsilagani hana phongdorakli yamlabo khulai sing phagakhre state asida tholibe irang laksina ba lakadriba lok sabha mikhalda Pamdaba thaudok sing thoktana ba state amadi central force na thiba hombigi thabak chatharapaga manungsana number police na komba against jam village amadi ering ba maningdagi yamlaba khulai sing phagapangamkhre police tagi phagba paugi matung ina ngasi ayu pung 8 rom taba aduaida number police station
SSB amani Bisnupur Police Commando ki apunba team amana thiba humba chathabada bora khaw achoba ahumda yamlaba khulai amadi pukhai bayaba polam kya thengna khibani Pagalaba polam sing adudi caravan ama magazine ahunga loina pistol ani revolver ama fair pistol ama kg 1.400 lumba IED ama high explosive mortar cell mari smoke cell ani 2-inch mortar ama detonator yaudaba grenade mari plastic explosive trick IED bomb ama MM7.62 gi live round 50 ga 2 ballistic cartridge manga remote control IED ama IED fuse 16 plug yauba MM3.5 ki IED heavy mouse ki ama walkie talkie ahom AK-47 rifle ki ahangba magazine ani USA combined charges nipan IC detonator kungamari ammunition charger taragani toy 303 charger manga ring yauba tube rounds ani helmet ahom bulletproof jacket ahom greening rope tare smoke cell ahom ni fagalaba polam sing adu executive magistrate ki mamang da puthokpaga lojana number police station na makhata ba thabok lokhona ba kusina khre hari highway sing da ayet apan pirak river sing gi thaudang center na pugadabani folks Manipur gi lifeline oiriba national highway anida ngahak laitina ayet apan pirak river sing asigi afa fata gi thaudang khudimak central government na pugadabani haina Federation of Civil Society Organization folks Manipur na thadora pachiro aman hari lob asigi information and privacy secretary Neris mangang thadora pachiro aluda ngasi ayuk jibam dagi Imphal tamna escort kalonana tholapa thau thana hapa oil tanker sing amadi LPG puropa tunga ba truck sing da National Highway 37 gi Tabelong district ki Tosen sub division gi manung sanba kamay tulen kuki khul yaropa matam da kuki khulai paibani chingna singna maikai ani dagi atamna nongmai round kaya kapsilak pada driver ahum nongmai na panduna soan khiba amadi truck ahum ama ata thoan khibagi thaudo adu akama mong da condemn tawi Thaudo asigi afa fatagi thaudang khudimak central government na pugadabani BJP amadi masiga saminaba singmaitiba pinaba thabak paikhalagani CPI BJP amadi party asiwa sagapa mere singmaitiba pinaba kaisamthong local council CPI na akama thabak paikhalagani hana phongdoragni local council asna thadora pachiro amada tha asigi taragan mari da kaisam pa kaisam laikai da leiba thokchongi imung amagi sangoi da pangthokkiba Nipuga Matoi Suba Kaisamtong Local Council CPI gi sahigi mifamda BJP amadi party asibo sauka pamilya simaikiba pina balepna kibani mifam aduda delegate amadi invitee sama hena saruyaduna German State Control Commission CPI gi comrade Langol Iboyama CPI gi luchingba comrade L Sotin Kumar CPI Kaisamtong Local Council gi leader comrade RK Ramkumar amadi IMC gi hanagi councilor cabinet TS baduna pachidia member sing oina saruya khe mifam aduna cabinet langor eboyama party gi phiral singkhatuna L Sumati balana haudo warol pk loina mifam aduna manipur gi oina riba fibam amasu laibak asigi political gi matangda kopna khana bagaloina miyamna thengnari ba awaba amani manipur do oina fibam asigi data center amadi ise lengak pairi ba BJP na pugodabane hana lepna khe Maram asina pangthokadoriba 19 suba Lok Sabha mikhal asida BJP amasung party asiga chapminariba singmaitiba pinaba honaba hana sule warep nakhe local council asigi mathang sai gi thaupugadaba miyoi 13 su khankhe